Missile drone attack 𝗟𝗫𝗱 Iran Israel gi war. Iran gi Supreme Leader na America da warning tawkhre. Iran amadi Israel gi war sum wangkhalakli. Russia na America da lan sida yausandanaba warning tawkhre. Ngasi ayuk nauna Israel na Iran gi missile thampam na chingba maru oiba mafam nifuromda missile attack chathakre haina Israel Defense Force na khangalakli. Iran su hanba laite. Donald Trump na Israel bu surrender tawnaba khangalakhiba adubu reject tawbo oina ikan kanadana Israel gi maru oiba city ama oiriba 𝗟𝗫𝗱 ta 𝗓𝗃-1 hypersonic missile kapsilakhi. Iran amadi Israel gi war asi ngasi ga paraga numit 6 ni sukre. Israel na hokhiba Friday numitta Iran gi nuclear site na chingba maru oiba mafam singda missile drone attack kaya chathaki. Iran na su Israel gi maru oiba city sing yauna mafam kaya da missile drone 𝗟R𝗁𝗏𝗏 strike tawki. US ki President Donald Trump na Iran laiba asi surrender tawnaba khanghankhrabasu Iran gi Supreme Leader 𝗟𝗏𝗃𝗀𝗃 𝗂𝗃 na surrender kaidonungda tawroi karigumba US na lan sida direct yausallaklabadi tamthiba consequence phangani haina khanghankhre. Russia gi President Putin na su US na Iran Israel gi war sida yausandanaba warning tawkhre. Putin amadi United Arab Emirates ki President Sheikh Mohammed nasu Iran Israel gi war asi athuba matamda khamdoknaba darkar oire haina khangalakli. Adubu hujiksu leptana laiba animakki maru oiba mafamsingda missile amadi drone strike chathanari. Laiba ani sida tongan balaibak singna lan pangsinnaklagadi hena tamthiba achouba lanjau amadi thorakpa yabagi mipaiba leire. Don't forget to like and subscribe.